Manipur dasu bharat ki humfutra manga suba Republic Day ki thouram ngarang Imphal ki Kangla Fort ta March past contingents kaya na saruk yaduna pangthokkhre. Manipur ki Governor Anusuya Uike na national flag chingkhatuna thouram adu hogdokki. Lengak amadi lanai loisang ki tongan ba March past contingent kaya na saruk yakiba thouram adu da Chief Minister N. Biren Singh, ma ki Cabinet Minister MLA Singh amadi tongan ba maruiba myoy kaya na saruk yaki. Thouram adu da mathau ningthina Taukiba Police Personnel kaya da Gallantry amadi Police Medal Award Sing Kutsinaki.